Nicholas II Russia-gi Communist Revolution thoktrungai khwaidagi iroloi bazarni matam adu miyamna lan hauba horakpagi zargi imong manung khudong thibana ta thanma oikhi makhoigi imong bu ngakthokpinaba mateng pangbinabagi-damak masana masabu shakti cheli haijaba yuda laijoba Grigory Rasputin bu thamkhi Rasputin ningthau amadi magi imongda yamna control tawsilakpa man hairimukhai inbahen kalakpadagi famnaibasingna mabu hatokhinaba lautunakhi makhoina cyanide hapchilaba cha cake amadi yu pijaki adubu masina Rasputin bu karimta sokhan bangamkhide nongmaina hanjin kaplada faw sidabadagi utup watupna amok thomdatkhi sidasu siu yadabadagi mabu carpet amada punsilaga jingsinbam khai ingba turel da langthakhi masi khaktada Rasputin hypothermia tawduna sikhibani hai ngasidi Rasputin siu sukya yadaba hatpangamdaba nupani haidana legend amagum wari nari Adubu Rasputin gi sigumba tasengna thokhiba khudongthiba singdagi yam thajadaba mawongda hinglakhiba mi kaya amasu lei ngasigi video sida adugumba wari manga puduna lakjari yamna hanggoiganba asok apan gi wari taba ngamdaba singna video si makha chathabidana ba haijari manga subada Todd Endris Todd ki wari sin nangkhiba asokpadugi tanatana mahakna hinglakhiba mawongduna su yamna ngakpa wari ohelle Todd si California dagi surfer amakhakne 2007 gi numit amakhak mahakna surfing tawringai great white shark amana mabu attack tawrakhi shark tugi thaukraba mayaduna managanda lakhibadagi magi unsadu lafoi maku khokpagum sethakhi haidana masana tamjarakhi shark tuna hanna mabu chagadabagi hotnarakpaduda masu thawai hingjanaba surfing board tu dakan konduna lei asokpa mafamdudagi tarakpa iduna isingdu supunga nganglamme handakti shark tuna magi managanga surfing board tu punna paraga chiktharae magi makhogdu segaina ba hotnarakpaduda tot nangamjabi thaduna shark tugi mamit amadi manatonda kausinki masi tawraba khaktada shark adu hantokhi kangfal tamda iroigadabudusu mana leiriba mafamdu khara lathokpa amadi e thokmanbana wabadagi mahak hingdoba mandre haidana khanbagi matangdu oikhi chiraba tanjaduda dolphin sangu amalaktuna mahakpu quesinduna shark tudagi ngakthokpiramme matau asuna dolphin sigi matengdagi torban yawne irorakpa ngamkhi tha kaya changna layanglaba matung Todd hanagi punsida halakhibane mari subada Dante Otulo Dante magi yumgi shed amakha kanna saringaida nail gun soidana kapthorakpadagi yotpi amakha ko ki nakchep oirapna khetlaga chatki isu khajiktang thokpa amadi nabasu oidabanina mahak thabak makha dum chatharame karisu tawde haidana doctor da fau chatlude adubu mathangi ayu hagalakpa matamda yamna oningba fauri haiduna mahak doctor unaba lakhi kokta asok apan leitabra yengthoknabagi damak doctor singne x-ray su lokhi doctor duna magi x-ray result puraga lakpadu hek yengbada Dante kanna nokhi aduga noigi se engonda phagi tawrira haidana hanglakhi madi doctor duna prank tawra ibani haidana khalui kadana di thajagane sida uribasi inchi ohuma khai sangba yotpi amakhak Dante gi brain manungda fumduna leiriba adune masigi yotpi si magi motor cortex yogadaba millimeter khara khakta watna leibagi ma karisu tawdribane Kariguma motor cortex sausilam lagadi mapunsi chupa paralysis tauba ama natragana soidana siba amakhak oiramgadabane masigi matang sida asuk sathiba asokpa ama nanglaga adusu khwaidigi luba brain da yotpi ama yuduna leibadu matau karamna khangdribano haidana adom khangbininglambgane yotpi na lengduna leira fau Dante anaba amata fauktribagi maramde brain manung sida anaba fahan binaba sensory neuron yaudabane aduna mapangi tumbagi saru khaktada khajik sokhiba khetlaga charkhibagom oina fauribane Doctor Singduna sokliba makhuldugi nakan animakta khara hutoklaga yotpi du lokthokhi pung anirom changba operation ama tawduna titanium jalina Dante gi skull bu mensinki masigi matung mahak mapung phana fagalaktuna nungaidaba effect ama fawmayok nadana hanagi punsida hanjalakpa ngamkhi ahum subada Linn mi kharadi daw yade haba thodok mathang thokjalakpa sulai khara amadana daw mari pangyadi yasilakpa sulai tabanate Andrew Iraq landa yaururaba asibagi khatagi hanjan na thoraklaba war veteran amakhakne mahak Iraq ta military convoy sing ngak senbagi thabak tawrame anti personal mine IED na chingba bom makhal sing pukharakpadasu asok apan amata nangdana mayum halakhi 2008 ta yu ngawraba driver amana 75 miles per hour gi speed ta thorakpa gari na mawonda thomjilakhi accident tu na sumagi mangakta khajikhaktang oina sohanki asokpadu ichamchamna surgery ama tawduna mahak mayumda halakhi masigi wari sidi hobada ngairi bu haibe yai 2010 gi November tang 18 dane numidang du de Andrew puk yamna lame haidana burger ama charu nabagi dama gari thoduna lakhi adubu lambi de oirakpadagi mahak soroki matai da leiba jali gi fence ta thoujin khi
फेंसिंगदुदा थोमजिनबगा जालीदुगी मथक्ता हापा इंची अनि लाउबा योटकी पाइप अदु नानथोरखी अदुगा कारगी विंडशील्ड हुत्तुना मागी मया अमदी मंगक फाउदोक्तुना लेंगागा लेखी मतौ असुमना महक लेंगपा यादना लेरगसु ज्ञान अमता मांगदना लेरम्मे पैरामेडिक सिंग लाक्तुना पाइप तु कक्थटनाबा होटनारिङैदा एंड्रू फोन द टेक्स्ट तौनबा होटनाखी हाय एम्बुलेंस तसु महक मसा मतोमता मखोंगना चत्तुना तोंखटचखी पाइप तु कक्थटपा मतमदा का हेना सागलक्तनाबा हाइदना आइस वाटर सु लेप्तना हाइखी अदुक साथी खरबा ताबदा फाइनल डेस्टिनेशन द यावदो मानबा एक्सीडेंट अदुदगी एंड्रू हिंगागा लाखी मागी तेखरबा यासिंग को न खुदसेमगी यानम हुत सिंजनखी कुइना लायंगलबा मतुंगदा महक महौसागी पुनसिदा अमुक हलकपा ngamkhibane ani subadana Peng Shuilin si 78 cm khakta wangba nupane mahak hanadagi asumna tawrambadi natte China gi Shenzhen province ta police ama oina duty tawraga leiringai pot puba truck amana mabukta samkhibadagi hakchangi makha thangba sarukna tongan koktagi khwangfongna tongan taduna leiramme laibak thiba thodok aduna mabu iyamna thokhanbadi oikhide hospital da pukhala aba matung chahi ani di leptana layengduna leikhi mahaki maru oiba kayat sing checksina sendok semjin fortune bana chingba sing tawraga asokpa sing du tapna oisilakhi khudsem gi khong haplaga masama tomda chatpa sungamle Peng Shuilin half man half price ko store amagi mapu oiduna yamna mai pakpa businessman amasu oirakhi khwaidagi number 1 da Lieutenant General Sir Adrian Carton de Ward si Belgium gi noble family amada pokhi aduna habdi mahak yam nungaina mapunsi chupa koining mata koiduna yam ake amogi punsi ama hinglamba yabane adubu mahakti siguma punsi mahing pamba mi makhal oiramde inkhalakli ba teenager ama oina England gi boarding school amada tamlingai chahi henkatna haizilaga British forces ta yausinki aduga mahak South Africa gi Boer War yaw chatlui landuda mahak Grand anirak mabuktana amurak nongmaina panki Landagi hala aba matung mahaki mama mapagi apambagi mayokta British military da makhata na service yaw thaki ahanba lanjaw thorakpada ihan hana lan yaw jage chongthorakhiba mayamdugi manungda Sir Adrian su ama oiramme ngasigi Somalia hariba lebak sida mahak nongmai maruna mamaida anirak panki thodok aduda magi mitna matangki nagi machet ama tatkhi mi ayambada sigumba thodok si thoklagadi tokcharage haidana soidana khanagani adubu Sir Adrian di Europe sinthongna lan yauruduna hakchangi machet khaidokpa oina chatlui Western Front ta serve tawringai magi makhutta nongmaina panduna sokhi doctor na magi khutsa kakthatsi habi yadabdagi mahak masamak na khutsa singdu yana tupna bajikthakhi hai ahan malanjawgi maramda kari fauge hangnubada landu yamne enjoy tawkhi haidana khumlakhi ahan malanjaw loirba matung mahak Poland da serve tawkhi Mana tonglakhiba plane du crash tawbadagi lanfa oina matam khara fazilurba matungda amuk thadorakhi British military plane Mediterranean Sea mathakta kapthabada masu yauki adubu Sir Adrian di sibide torban de iroiduna kakhalakpada Italian singna fakhi tha tare changna tunnel hutlaga mai pakna nan thorakpa sungamkhi amuk fajin khiba tarabasu Italian lanfa amadi British lanfa singam hut sintoknabada mahaksu yauduna maramda amuk halakhi ngasigi wahang Karamba laaina bu royal disease haina kawe haibiramo